Praise the Lord. Ahanbamagtada yengbiriba amasung tabiriba nungsijaraba chilinausing iche chalima pabungsing marupsing majasing mayam pumnamakpu dayanan laishramna kanbibagi mapu Prabhu Jisu Krista Jesus Christ ki sengthoiraba minglenda yaifa mangol pizari lunana kai khomnajari yengbiriba amasung tabiriba do matam chupada phattabadagi anayaktagi manung matam chadana sena bathokadobadagi haikap jikaptagi amambagi pangaldagi kanbikraba ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯑꯃꯁꯨꯡ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯥꯍꯟꯖꯒꯦ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯏꯇꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯒꯤ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯅꯤ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯝ ꯑꯋꯥꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨꯒꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯑꯗꯣ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯃꯌꯥꯝ ꯃꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯈꯣꯡꯕꯤ ꯑꯗꯨ ꯀꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯂꯩꯉꯣꯏ ꯀꯣꯠꯂꯒ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯀꯣ ꯃꯌꯥꯝ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯃꯁꯦ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯑꯁꯤ ꯑꯌꯨꯛꯇ ꯑꯩꯅ ꯗꯨꯀꯥꯟ ꯆꯠꯆꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯩꯅ ꯎꯖꯔꯦ ꯃꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯆꯍꯤ 2026ꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯑꯁꯤꯗ 2026ꯀꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯃꯊꯧ ꯇꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯁꯦ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯃꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯕꯅꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯤꯔꯝ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯗ ꯀꯟꯕꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯣꯏꯔꯣ ꯑꯋꯥ ꯑꯅꯥꯒꯤ ꯑꯣꯏꯔꯣ ꯂꯥꯡꯇꯛꯅꯕꯒꯤ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯏꯄꯥꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯏꯄꯥꯅ ꯇꯧꯍꯟꯕꯤꯔꯤꯕꯁꯤ ꯃꯃꯥꯡꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯗ꯭ꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯤꯌꯨ ꯋꯥꯍꯩ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃ ꯑꯍꯥꯟꯕꯗ ꯄꯥꯊꯣꯛꯆꯔꯛꯀꯦ ꯖꯣꯍꯥꯟ ꯄꯗꯨꯞ ꯀꯨꯟꯒꯤ ꯃꯌꯥꯝ ꯄꯗꯨꯞ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯄꯗ 15ꯗꯒꯤ ꯍꯧꯔꯒ ꯄꯗ 18 ꯑꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯁꯦ ꯊꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯌꯥꯗꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯒꯗꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯕ ꯏꯄꯥꯒꯤ ꯋꯥꯍꯩꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯃꯈꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯁꯤꯃꯣꯟ ꯄꯤꯇꯔꯗ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯪꯕ ꯃꯔꯝꯅ ꯁꯤꯃꯣꯟꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯍꯜꯂꯦꯂꯨꯌꯥ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯥꯝꯖꯕꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯣꯏꯍꯟꯕꯤꯒꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯜꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯅ ꯑꯥꯃꯦꯟ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯌꯨꯛꯇ ꯑꯩꯅ ꯗꯨꯀꯥꯟꯗ ꯆꯠꯆꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯥꯏꯇꯣꯟꯗꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯗꯨꯅꯁꯨ ꯊꯥꯕꯤꯔꯛꯏ ꯃꯗꯨꯁꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯍꯦꯟ ꯆꯂꯣ ꯂꯥꯎ ꯄꯣꯠ ꯄꯤꯕꯤꯒꯦ ꯂꯥꯎ ꯂꯥꯎ ꯃꯌꯥꯝꯁꯦ ꯋꯥ ꯉꯥꯡꯕꯒꯗꯤ ꯑꯗꯨꯝ ꯇꯥꯕ ꯑꯗꯨ ꯈꯨꯝꯅꯤꯡꯉꯒ ꯈꯨꯝꯕ ꯈꯨꯝꯅꯤꯡꯗ꯭ꯔꯒꯅ ꯈꯨꯝꯗꯕ ꯃꯊꯟꯇ ꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯆꯦꯟꯕ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯅꯣꯛꯄ
ꯇꯥꯏ ꯇꯧꯋꯦ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯗ ꯃꯔꯣꯟ ꯀꯌꯥ ꯃꯔꯥꯡ ꯈꯪꯗꯅ ꯃꯑꯣꯡ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯤꯖꯕ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯏꯜꯂꯒ ꯂꯩꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯧꯔ ꯀꯌꯥ ꯑꯣꯏꯔꯦ 30 টাকা ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕꯒꯤ ꯈꯔꯗꯪ ꯁꯦ ꯀꯩꯅꯣ ꯆꯥꯎꯀꯣ ꯑꯇꯩꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯌꯥꯗ꯭ꯔꯥ ꯄꯩꯁꯜꯂꯣꯀꯣ ꯌꯥꯗ꯭ꯔꯣ ꯁꯤꯅꯤ ꯃꯌꯥꯝ ꯀꯅꯥꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯟꯗꯤꯁꯟꯁꯦ ꯀꯅꯥꯁꯨ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯨꯝꯗꯨꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯦ ꯃꯃꯥ ꯑꯍꯟ ꯑꯃ ꯂꯩ ꯃꯥꯅ ꯍꯣꯠꯅꯔꯒ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯄꯣꯠ ꯄꯤꯕꯒꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯨꯝꯗ ꯄꯨꯁꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯃꯥ ꯌꯦꯡꯁꯨ ꯌꯦꯡꯉꯛꯏ ꯑꯃꯨꯛ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯃꯊꯧ ꯇꯥꯕ ꯃꯤꯁꯛ ꯑꯃꯗ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯄꯤꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡꯗꯒꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯟꯖꯕ ꯑꯁꯥ ꯑꯗꯨ ꯊꯨꯡꯖꯕꯅꯤ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯗꯨꯒ ꯃꯊꯧ ꯇꯥꯕꯁꯤꯡꯗ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯅꯤꯡꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯝꯕꯜꯁꯦ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯌꯦꯜꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯉꯝꯍꯟꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯜꯂꯣ ꯍꯦꯜꯂꯣ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣ ꯍꯧꯖꯤꯛꯇ ꯑꯣꯖꯥ ꯑꯃꯅ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯟ ꯇꯧꯕꯤꯔꯝꯃꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔ ꯑꯣꯖꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯣ ꯃꯇꯥꯡꯗꯅꯣ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯁꯦ ꯗꯥꯏꯕꯤꯇꯤꯁꯅ ꯅꯥꯕꯅꯦꯕꯀꯣ ꯎꯝ ꯗꯥꯏꯕꯤꯇꯤꯁꯁꯦ 550ꯗ ꯂꯩꯔꯝꯃꯦ ꯑꯣꯖꯥ ꯎꯝ ꯑꯗꯨ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨ ꯈꯤꯇꯪ ꯀꯟꯈꯠꯀꯗ꯭ꯔꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯀꯦ ꯍꯥꯏꯅꯀꯣ ꯑꯥ ꯆꯪꯉꯨꯕꯗ ꯆꯝꯄ꯭ꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪꯅ ꯊꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡꯗꯨꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯂꯥꯏꯆꯧꯗꯅ ꯑꯣꯖꯥꯀꯣ ꯎꯝ ꯏꯁ ꯑꯩ ꯑꯗꯩꯗꯤ ꯑꯩꯅ ꯂꯥꯏꯆꯧꯕꯗ ꯍꯦꯛ ꯂꯥꯏꯆꯧꯔꯛꯇꯦ ꯑꯣꯖꯥ ꯎꯝ ꯑꯩꯗꯤ ꯈꯪꯗꯕꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯑꯩ ꯁꯟꯇꯟ ꯇꯣꯡꯗꯕꯤꯗ ꯋꯥꯈꯣꯡꯗ ꯀꯩꯗ ꯆꯪꯉꯨꯕꯗ ꯃꯍꯤꯛ ꯆꯪꯗꯅ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯆꯧꯕꯩꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯀꯣ ꯎꯝ ꯗꯥꯏꯕꯤꯇꯤꯁꯅ ꯅꯥꯔꯗꯤ ꯂꯥꯏꯆꯧꯕꯅꯤ ꯖꯣꯠꯅ ꯊꯥꯡꯅ ꯁꯣꯛꯄ ꯌꯥꯗꯦꯅ ꯑꯩꯗꯤ ꯍꯣꯏ ꯑꯗꯨ ꯈꯪꯗꯕ ꯎꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯣꯛꯄꯗꯨꯗ ꯃꯆꯨꯝ ꯇꯥꯔꯛꯄꯗ ꯑꯗꯩꯗꯤ ꯀꯪꯕꯥꯏꯒꯤ ꯑꯥꯔꯃꯤꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯆꯦꯛ ꯇꯧꯕ ꯆꯠꯁꯦꯅ ꯆꯠꯂꯦ ꯑꯗꯨꯗ ꯃꯣꯏꯅ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯄꯨꯝꯈꯠꯂꯛꯄꯗꯨꯗ ꯃꯅꯝꯒ ꯅꯝꯊꯤꯔꯛꯄꯗꯨꯗ ꯑꯁ ꯃꯣꯏ ꯗꯣꯛꯇꯔ ꯑꯆꯧꯕꯗ ꯆꯠꯂꯣ ꯍꯥꯏꯅ ꯑꯣꯖꯥꯀꯣ ꯎꯝ ꯗꯣꯛꯇꯔ ꯑꯆꯧꯕꯗ ꯆꯠꯂꯣ ꯍꯥꯏꯅ ꯃꯣꯏꯔꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯦ ꯃꯣꯏꯁꯨ ꯉꯝꯃꯔꯣꯏꯅ ꯑꯣꯖꯥ ꯑꯣ ꯏꯝꯐꯥꯜꯗ ꯆꯠꯂꯣ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯆꯠꯂꯦ ꯏꯝꯐꯥꯜ ꯌꯧꯗꯦ ꯎꯝ ꯃꯣꯏꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯒ ꯐꯣꯟ ꯇꯧꯅꯔꯒ ꯃꯣꯏꯔꯥꯡꯗ ꯗꯣꯛꯇꯔ ꯑꯃꯅꯀꯣ ꯑꯣꯖꯥ ꯎꯝ ꯁꯤꯗꯤ ꯐꯔꯔꯣꯏ ꯀꯛꯊꯠꯂꯁꯦꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯍꯣ ꯀꯛꯊꯠꯂꯤꯁꯦ ꯑꯣꯖꯥꯒꯤ ꯈꯣꯡꯒꯤ ꯀꯔꯝꯕ ꯄꯥꯔꯠꯅꯣ ꯈꯣꯡꯒꯤ ꯖꯦꯠ ꯊꯪꯕ ꯈꯣꯡꯕꯤꯗꯨꯅꯦ ꯑꯣꯖꯥ ꯑꯥ ꯀꯛꯊꯠꯈ꯭ꯔꯦ ꯍꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯑꯣꯖꯥ ꯎꯝ ꯑꯗꯣ ꯑꯗꯨꯏꯅꯦ ꯑꯣꯖꯥ ꯑꯩꯁꯦ ꯑꯥ ꯍꯛꯆꯥꯡꯁꯦꯀꯣ ꯎꯝ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯑꯩ ꯎꯝ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔꯤꯕ ꯎꯝ ꯑꯩꯁꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯣ ꯏꯝꯐꯥꯜ ꯑꯣꯖꯥ ꯑꯈ꯭ꯔꯤꯁꯇꯣ ꯍꯤꯌꯥꯡꯊꯥꯡ ꯃꯅꯥꯛꯇꯒꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯕꯅꯦ ꯑꯥ ꯑꯩꯁꯦ ꯍꯟꯗꯛ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯈꯔ ꯏꯁꯣꯔꯁꯦ ꯑꯩ ꯍꯥꯟꯅ ꯍꯤꯗꯥꯛ ꯆꯥꯔꯝꯕꯅꯤ ꯃꯤꯅ ꯅꯪ ꯍꯤꯗꯥꯛ ꯆꯥꯔꯗꯤ ꯄꯦꯔꯥ ꯇꯧꯕꯗ ꯑꯗꯨꯝ ꯐꯔꯅꯤ ꯃꯌꯥꯝꯅ ꯄꯦꯔꯥ ꯇꯧꯕꯗꯀꯣ ꯑꯩꯗꯤ ꯐꯔꯃꯥꯟꯅꯦ ꯂꯦꯞꯄꯨꯔꯕꯅꯦꯕ ꯑꯣꯖꯥꯀꯣ ꯎꯝ ꯍꯤꯗꯥꯛꯇꯣ ꯍꯣꯏ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯗꯨꯒꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯝꯕ ꯑꯣꯖꯥ ꯑꯥ ꯑꯗꯨꯅꯤ ꯑꯣꯖꯥ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯣꯏ ꯐꯦꯃꯤꯂꯤꯗ ꯄꯨꯝꯅꯃꯛ ꯂꯣꯏ ꯏꯁꯣꯔ ꯊꯥꯖꯕ꯭ꯔꯣ ꯐꯦꯃꯤꯂꯤꯗ ꯑꯩꯒ ꯅꯨꯄꯤꯒ ꯐꯖꯅ ꯆꯦꯠꯅ ꯂꯩ ꯎꯝ ꯑꯇꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ
इच्छा सिंह इचा सिंह से आई बैप्टाइज तबदा इचा नुपा अनि इचा नुपी लोइना बैप्टिस्ट तबने मोसे इचा नुपी दसु हिंदू की नुपान लौरे पे क्लास होरे इचा नुपा अनि दसु हिंदू की नुपी लौना लोइना म हिंदू द चखरे अच्छी नि तविसे जा दो ओजागी डॉक्टर नदी हुजी मखोंदो खोंबी दो कागा फारनी हाइब्रा नत्रगना हिदाक सारिब्रा कई कमाई तौरी जा होय हैदापुदी माना दुम इरे थारे एको अदुनी अदुना ऐसे हजिक से को डॉक्टर दुना नुक्ति की ला ओहना नुक्ति की चले हजिकती किया चतरे आई चतपा ngamdre पैसा नुसा प्रॉब्लम लेबनी न जाको अदुगी चतपा ngamdre ने जा ओजागी लेफम से कदवाई गिनो जा साइटोन है को ने जा अखोई की लान तौरी मफम दनी ने लान तौरी मफम से हो कुकी का आई की जुमसी का किलोमीटर अम्मा बहु फादरे था सीन लान ऐसे पेरा तौर को अखोई ऐसे एरिया से दी संगन बिरकनो कुकी टेररिस्ट से ना इदम हाइबने संगक पंगम दे जा होय होय सोन ngapisin bibo isano हो successna ado huzik osana ingondagi pambiri se karino odagi damukta prayer to jo haibra जो पिरास तो पामिने पैसा सो एक क्या लेता बा लिसिंग अमा अनि और सुको जादे मतिंग किता पामिने होय 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 ओजा ai su no pa ikona jage हो ए हेता क्लीनिंग आएगी को जा अदु अदुगी ने जाई ना ओजादा ओजादी ईश्वर का सामने अखोई ईश्वर का सामने रसो अखोई से लोइनमक थवाई असेंग लेतीबा को जा अदुने इन ओजा मयामदा पाउ खंगा लेछे होय 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 दो ओजागा हुजी अंगांग सिंगदी पुन्ना लेरिब्रो लेते ओजा आईगा नुपीगा त ले अदुदी कमाइना सुनोमी ओजा चाना थना अखोई नुपी जो तोरेंद लेंगोय कोट चली है कुकी की मनकता अदसो आर्मी ना मोमो तंगले लेंगोय कोट के नोइना अदीदी अदु मोय अमोमु जेंगा जेंगा कोट लगा लेंगोय दसुरगा खोइसाय ओजागी कमिटी नुपीदी लेब्रो हुजी नुपी दो तोरेन कुंग्रा लेंगोय कोट मोय अहुम चक्रे होय होय तोरेन दसुना ए ओजा अदु हेक वांग लालगना कुकी होइबको कुकी दी कुमधरकते मोय आर्मी ना सेक्शन थौरांग हाइतरे को इरांग थोलदी मोय द ताइनने ना अदुन आर्मी ना हे अमु तंगले हजिकती तंगलकते ओजा होय 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 जा अखोई सोइदना ईश्वरगी मिंगदा ओजागी इमुंगदा मतेंग खरा तौनबगी कोई होनजरके हो ओजा असी नंबर से ओजा दम जीपे नि ओजा होय 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 हो कोई चिन्नाव सिंह चे चन सिंह जो वारी सानजरगा हो ओजागी केनोगी अखोगी डॉक्टर दसु जेंगनबा हो अदुबगी दी ओजागी चाना थकनबगी सो युमगी ओनसो मतेंग तौब ngamnaba अखोई होनजगी को ओजा हो सिरबागी इचा सिंह इमु सिंह यामना सिबनी अदुबु कोइसे लोइनमुक सर्वदा चंगो यानबे तमकता कोई कंदीबा मपुदा जमयामना हाइजबदा जामिनराव दुगा आइगी खोंगसिसु खोंबीसे जाउदबसे खोंबी जाउदबसे नुंगाइते अदुगा इचा सिंदुना रोकता लेगा इतुमाइना इंदुना इसी थोसे नुंगाइते जामना नुंगाइतबा वखनसे दुगी खोंगसिसु डायबिटीज डॉक्टर ना कपी घरे दु नुपी की चेक चकनी दपी नि मरीनी लेपगा लाओ आदमी अब सकता हमके इतना अकोई सोडी मचा सिंह ओरिबा ओजा मयामना ओजा देवानंद नसु अकोई अवाबा से मतेंग पांगबी हैना ईश्वरी मफम दाइना निजरी अदुगा आइगी नुपीसु तोरेंदा लेंगो पचपनी
ꯃꯔꯛꯇ ꯑꯥꯔꯃꯤꯅꯁꯨ ꯇꯥꯟꯈꯠꯂꯦ ꯍꯟꯗꯛꯇꯤ ꯇꯥꯟꯅꯍꯜꯂꯛꯇ꯭ꯔꯦ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟꯗꯒꯤ ꯀꯥꯈꯠꯂꯦ ꯑꯗꯨ ꯏꯕꯥꯅꯤ ꯐꯝꯃꯒ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯝꯃꯤꯅꯦ ꯁꯤ ꯕꯣꯗꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯑꯗꯨ ꯑꯩꯁꯨ ꯏꯁꯣꯔ ꯐꯪꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯏꯆꯥꯅꯨꯄꯤ ꯃꯣꯏꯁꯨ ꯍꯤꯟꯗꯨꯒꯤ ꯅꯨꯄꯤ ꯂꯧꯔꯨꯕꯅ ꯃꯣꯏ ꯕꯦꯛ ꯂꯥꯏꯁꯇ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯏꯁꯣꯔꯗ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗ ꯌꯥꯎꯃꯤꯟꯅꯧ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩ ꯂꯧꯁꯟꯕꯗꯒꯤ ꯑꯩ ꯅꯤꯁꯥ ꯅꯨꯡꯁꯥ ꯑꯃꯠꯇ ꯆꯥꯖꯗ꯭ꯔꯕꯅꯤ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯅꯤꯁꯥ ꯆꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯦ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯑꯩ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯆꯝꯄ꯭ꯔꯥ ꯍꯦꯛꯀꯦꯅ ꯆꯪꯉꯨꯕꯗ ꯇꯤꯡꯒꯪꯅ ꯊꯤꯟꯈꯤꯕꯗꯒꯤ ꯑꯩ ꯗꯥꯏꯕꯦꯇꯤꯁꯁꯦ 550 ꯂꯩꯔꯝꯃꯦ ꯑꯩ ꯆꯦꯛ ꯇꯧꯕꯗ ꯑꯗꯨꯗꯒꯤ ꯂꯥꯏꯆꯧꯗꯅ ꯗꯣꯛꯇꯔꯅ ꯀꯛꯈ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯄꯣꯠꯂꯨꯝ ꯄꯨꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯗ ꯆꯪꯖꯔꯣꯏꯁꯦ ꯑꯩ ꯏꯁꯣꯔꯗ ꯑꯗꯨꯝ ꯉꯥꯊꯖꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯑꯃ ꯆꯠꯂꯨꯔꯒꯁꯨ ꯌꯨꯝꯗ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯁꯨ ꯀꯟꯕꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯗ ꯑꯩ ꯄꯦꯔꯥꯠ ꯇꯧꯕꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯏꯆꯥꯅꯨꯄꯤ ꯑꯩ ꯕꯥꯞꯇꯤꯁ ꯇꯧꯕꯗ ꯑꯩꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯉꯥꯏꯔꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯤꯟꯗꯨꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯣꯏꯁꯨ ꯁꯔꯒꯗꯣ ꯆꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯅꯣꯔꯣꯛꯇꯨꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯣꯔꯣꯛꯇ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯍꯥꯏꯖꯕꯗ ꯌꯥꯃꯤꯟꯅꯧ ꯑꯩꯈꯣꯏꯅ ꯁꯔꯒ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯪꯅꯤꯡꯉꯥꯏ ꯂꯝꯕꯤ ꯂꯩꯇꯦ ꯖꯣꯍꯟ ꯄꯥꯟꯗꯨ 13ꯒꯤ ꯄꯗꯥꯇꯔꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕꯗꯁꯨ ꯍꯤꯡꯕꯗꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯀꯅꯥꯝꯇꯁꯨ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦꯕꯗꯣ ꯑꯩ ꯑꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯗꯦꯋꯥꯅꯟꯗꯗ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯃꯦꯟ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕ ꯇꯨꯡꯏꯟꯖꯔꯤꯕ ꯃꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯄ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯈꯟꯗꯣꯛꯄꯤꯕꯅꯤ ꯃꯌꯥꯝ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯇꯤꯛ ꯆꯥꯗꯕ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨ ꯅꯨꯡꯁꯤꯒꯗꯧꯕꯅꯣ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕు ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯗ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯙꯔꯃ ꯈꯥꯏꯗꯣꯛꯇꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯃꯍꯥꯛꯅ ꯁꯟꯗꯣꯛꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯄꯤꯅꯕꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕ ꯑꯗꯣ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯈ꯭ꯔꯕ ꯄꯣꯛꯏꯕ ꯑꯃꯁꯨꯡ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯄꯥꯞ ꯑꯁꯦ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯥꯞ ꯆꯦꯟꯅ ꯆꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯐꯠꯇꯕ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯁꯝꯅꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕꯗꯨ ꯂꯧꯊꯣꯛꯄꯤꯕꯅꯤ ꯏꯠ ꯏꯁ ꯐꯤꯅꯤꯁഡ് ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣ ꯃꯌꯥꯝ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯍꯪꯉꯤ ꯕꯥꯏꯕꯜꯁꯤꯅ ꯇꯥꯛꯄꯤꯕꯁꯦ ꯑꯁꯤꯗ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯗꯣꯝꯗ ꯍꯥꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣꯝꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡ ꯅꯤꯜꯃꯣꯍꯟ ꯀꯧꯏ ꯅꯤꯜꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯗꯌꯥꯅꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯍꯣꯏ ꯅꯨꯡꯁꯤ ꯏꯄꯥ ꯑꯩꯅ ꯏꯄꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯅꯧꯅ ꯊꯥꯖꯔꯛꯄꯁꯤꯡꯕꯨ ꯄꯤꯖꯕꯤꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ
ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯗ ꯄꯥꯍꯟꯕꯤꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨꯕꯀꯣ ꯍꯣꯏ ꯏꯄꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯄꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯃꯊꯪꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯑꯆꯨꯝꯕ ꯏꯄꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯁꯦ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯍꯟꯕꯤꯔꯦ ꯑꯅꯧꯕ ꯋꯥꯠꯂꯦꯞꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯒꯜꯂꯣꯏ ꯑꯣꯏꯍꯟꯕꯤ ꯍꯥꯏ ꯃꯌꯥꯝ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯊꯧꯒꯜꯂꯣꯏ ꯅꯠꯇꯦ ꯑꯅꯧꯕ ꯋꯥꯠꯂꯦꯞꯅꯕꯒꯤ ꯃꯔꯝꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤ ꯃꯌꯥꯝ ꯄꯥꯞ ꯄꯤꯕ ꯋꯥꯌꯦꯟ ꯌꯥꯊꯪꯗꯒꯤ ꯄꯥꯞ ꯂꯥꯛꯏ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯑꯩꯈꯣꯏꯗ ꯁꯤꯕ ꯄꯤ ꯃꯌꯥꯝ ꯉꯥꯛꯄ ꯉꯝꯗꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯊꯧꯒꯜꯗꯤ ꯀꯟꯕꯤꯕ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯕ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯨ ꯍꯥꯏꯗꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯋꯥꯠꯂꯦꯞꯅꯕꯒꯤ ꯊꯧꯒꯜ ꯑꯗꯣꯝꯁꯨ ꯊꯧꯒꯜ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯕꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯣꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯋꯥꯌꯦꯟ ꯌꯥꯊꯪ ꯁꯤꯟꯅꯕꯤꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯕ ꯌꯦꯡꯕ ꯉꯝꯈꯤꯗꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯔꯩ ꯇꯠꯄ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯇꯕ ꯃꯔꯩ ꯇꯠꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯃꯔꯩꯗ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯒꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯉꯝꯗꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯗꯕ ꯑꯣꯏꯍꯟꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟꯗ ꯍꯪꯉꯤꯁꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯪꯉꯛꯄ ꯃꯔꯝꯅ ꯁꯤꯃꯣꯟꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯍꯥꯏ ꯃꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯍꯪꯕꯅꯦ ꯃꯁꯤ ꯑꯗꯣꯝꯅ ꯇꯥꯕ ꯐꯪꯕꯤꯔꯤꯕꯁꯤ ꯋꯥꯄꯥꯎ ꯑꯁꯦ ꯑꯗꯣꯝꯁꯦ ꯏꯁꯣꯔꯅ ꯈꯪꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨꯀꯣ ꯑꯗꯣꯝꯅ ꯏꯁꯣꯔꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤ ꯀꯔꯤ ꯁꯦꯝ ꯁꯥꯕꯤꯔꯤ ꯂꯣꯝ ꯅꯥꯏꯗꯕ ꯁꯔꯒꯗ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯄꯅꯤ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯋꯥꯄꯥꯎ ꯑꯗꯣꯝꯅ ꯀꯌꯥ ꯇꯥꯕ ꯐꯪꯉꯣꯏ ꯃꯔꯝꯗꯤ ꯍꯥꯠꯅꯕ ꯅꯨꯡꯁꯤꯗꯕ ꯌꯦꯡꯊꯤꯅꯕ ꯈꯠꯅꯕ ꯆꯩꯅꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯦꯅ ꯍꯥꯏꯔꯒ ꯈꯥꯏꯅꯕ ꯇꯣꯈꯥꯏ ꯇꯥꯅꯕ ꯃꯌꯥꯝꯗ ꯑꯐꯕ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇꯕ ꯐꯨꯅꯕ ꯍꯥꯠꯇꯣꯛꯅꯕꯒꯤꯁꯤꯗ ꯈꯥꯏꯅꯕ ꯑꯣꯛꯇꯕꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯗ꯭ꯔꯒꯁ ꯀꯔꯕꯥꯔ ꯇꯧꯕ ꯑꯁꯤꯅ ꯊꯜꯂꯦꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯗꯨꯒ ꯑꯍꯨꯝꯂꯛ ꯁꯨꯅ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯃꯊꯪꯗ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯃꯊꯪꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯈꯣꯏꯅ ꯄꯤꯖꯕꯤꯕ ꯍꯥꯏꯕꯗꯤ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤꯁꯨ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤꯗ ꯄꯤꯖꯕ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯖꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯇꯥꯖꯕꯗ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯕꯅꯤ ꯃꯌꯥꯝ ꯂꯥꯟ ꯃꯔꯛꯇ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯉꯣꯏ ꯄꯦꯛꯆꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯣꯖꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥ ꯑꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯋꯥꯗꯨꯅ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯝꯕꯔ ꯊꯤꯔꯒ ꯑꯣꯖꯥ ꯑꯃꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯌꯥꯝ ꯑꯩ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥꯗ ꯃꯇꯦꯡ ꯇꯧꯁꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯃꯁꯤꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯔ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯈꯔ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯔꯤꯂꯤꯐ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯗꯣ ꯂꯩꯉꯣꯏ ꯀꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯥꯔꯃꯤꯅ ꯍꯦꯛ ꯇꯥꯟꯈꯠꯂꯛꯏ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯧꯖꯕ ꯌꯥꯏ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯑꯁꯤꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯒꯅꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯕꯥꯞꯇꯥꯏꯖ ꯇꯧꯔꯒ ꯌꯥꯗꯦ ꯈ꯭ꯔꯤꯁꯇꯦꯟ ꯕꯥꯞꯇꯥꯏꯖ ꯇꯧꯔꯒ ꯌꯥꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯃꯣꯏꯗ ꯊꯝꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯅꯥꯅ ꯑꯩꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯈꯥꯏꯅꯍꯟꯒꯗꯒꯦ ꯑꯋꯥ ꯑꯅꯥꯅꯔ ꯀꯕꯥꯛ ꯊꯥꯛꯅꯔ
ꯁꯦꯠꯅ ꯈꯥꯏꯅꯕꯅꯔ ꯆꯥꯛ ꯂꯩꯇꯕꯅꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯒ ꯃꯁꯛ ꯎꯅꯕ ꯅꯠꯇꯦ ꯈꯪꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯁꯛ ꯈꯪꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯁꯛ ꯎꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯃꯗ ꯊꯥꯖꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯝꯅꯃꯛ ꯎꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯃꯍꯥꯛꯀꯨꯝꯅ ꯀꯅꯥ ꯂꯩꯕꯒꯦ ꯀꯟꯕꯤꯕ ꯊꯋꯥꯏ ꯊꯥꯕ ꯃꯈꯩꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥ ꯂꯩꯕꯒꯦ ꯃꯤꯅ ꯉꯥꯡꯉꯛꯏ ꯃꯤꯅ ꯉꯥꯡꯕꯤꯔꯛꯏ ꯃꯤꯅ ꯉꯥꯡꯕꯤꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯍꯤꯡ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯏ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯉꯤ ꯑꯗꯨꯒ ꯑꯆꯧꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯃ ꯑꯣꯏ ꯑꯆꯧꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩ ꯂꯣꯝꯅꯥꯏꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯁꯤꯒ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯂꯥꯎꯕ ꯑꯄꯥꯛꯄ ꯂꯝꯕꯤꯗ ꯆꯠꯀꯅꯨ ꯑꯗꯨꯕꯨ ꯑꯈꯨꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯑꯄꯥꯛꯄ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯁꯦ ꯌꯥꯝꯅ ꯑꯋꯥꯕꯅꯤ ꯑꯗꯨꯒ ꯑꯈꯨꯕ ꯂꯝꯕꯤꯗ ꯌꯥꯝ ꯆꯞ ꯆꯞꯅ ꯌꯥꯝ ꯆꯤꯟ ꯆꯤꯟꯅ ꯋꯥꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯊꯨꯡꯒꯗꯕ ꯄꯟꯊꯨꯡꯁꯦ ꯂꯣꯝꯅꯥꯏꯗꯕ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯄꯤ ꯃꯌꯥꯝ ꯑꯀꯤꯕꯗꯣ ꯍꯔꯥꯎꯕꯗ ꯏꯪꯊꯕꯗꯣ ꯑꯣꯟꯊꯣꯛꯄꯤꯕꯅꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯇꯦꯡ ꯄꯥꯡꯖꯒꯗꯧꯔꯤꯕ ꯁꯥꯏꯇꯣꯟꯒꯤ ꯑꯣꯖꯥ ꯑꯁꯤꯗ ꯑꯗꯣꯝꯁꯤꯡꯅꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯈꯔ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯍꯤꯗꯥꯛ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯍꯤꯗꯥꯛ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯌꯥꯝ ꯍꯤꯗꯥꯛꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯇꯝꯗ ꯀꯔꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯣ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯁꯦꯝꯃꯒ ꯀꯩꯅꯣ ꯇꯧꯔꯒ ꯍꯤꯗꯥꯛ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯍꯟꯕꯁꯤꯁꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯃꯅꯤ ꯑꯁꯤꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯅꯛꯁꯟꯍꯟꯕ ꯄꯥꯝꯃꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯖꯕ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯈꯩꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯨꯜ ꯃꯇꯦꯡ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯈꯔ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯩꯅ ꯊꯥꯖꯩ ꯁꯣꯏꯗꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯇꯦꯡ ꯇꯧꯖꯒꯗꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯣꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯣ ꯑꯗꯣꯝꯗ ꯍꯪꯕꯤꯕꯅꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯑꯩꯈꯣꯏ ꯊꯨꯡꯍꯟꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯖꯔꯕ ꯃꯇꯨꯡꯗꯁꯨ ꯑꯄꯥꯎ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯦꯃꯦꯟ